ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯅꯤꯄꯥꯟ ꯁꯨꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯟꯕꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯕ ꯉꯝꯗꯦ ꯈꯦꯛꯃꯟ ꯔꯇꯟ ꯃꯦ 3, 2023ꯗꯒꯤ ꯍꯧꯔꯛꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯁꯤꯡꯗ ꯈꯣꯡꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ, ꯐꯤल्म, ꯏꯁꯩ, ꯗ꯭ꯔꯥꯃꯥ, ꯋꯥꯔꯤ ꯂꯤꯕꯅꯆꯤꯡꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯃꯊꯪ ꯄꯥꯎꯗꯝꯂꯛꯄꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃꯗꯤ ꯐꯤल्मꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯌꯥꯝꯅ ꯈꯦꯛꯃꯟ ꯔꯇꯟ ꯑꯃꯗꯤ ꯍꯨꯏꯗ꯭ꯔꯣꯝ ꯃꯨꯈꯥꯏ ꯍꯥꯏꯔꯒꯁꯨ ꯍꯦꯟꯅ ꯈꯪꯅꯔꯤꯕ ꯑꯦꯛꯇꯔ ꯋꯥꯡꯖꯝ ꯕꯤꯖꯦꯟꯇ ꯀꯨꯃꯥꯔꯒ ꯍꯛꯊꯦꯡꯅꯅ ꯎꯅꯔꯨꯕꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯆꯩꯊꯦꯡ ꯄꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯥꯔꯇꯤꯁꯁꯤꯡꯗꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝꯁꯨ ꯄꯥꯏꯍꯧꯗꯕꯅꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯋꯥꯏ ꯍꯥꯏꯅꯤꯡꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯦꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯟꯕꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯕ ꯉꯝꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯥꯔꯇꯤꯁꯁꯤꯡ ꯋꯥꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯂꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯇꯥꯅꯤꯡꯂꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯝꯕ ꯁꯤꯟꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯞꯈꯤꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯋꯥꯏ ꯍꯥꯏꯔꯣꯏ꯫ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯑꯃꯗꯤ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯆꯥꯎꯅ ꯐꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯦ꯫ ꯃꯤꯌꯥꯝꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯄꯥꯎ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯥꯍꯟꯕꯤꯌꯨ꯫ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯔꯣ꯫ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯥꯔꯇꯤꯁ ꯑꯃꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯔꯛꯄꯗ ꯃꯤꯌꯥꯝꯅ ꯅꯣꯛꯅꯕꯤꯕꯝ ꯊꯣꯛꯇꯦ꯫ ꯍꯧꯖꯤꯛ ꯊꯥ 9 ꯁꯨꯔꯕ ꯂꯥꯟ ꯑꯁꯤꯗ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯁꯤꯟꯐꯝ ꯄꯥꯏꯍꯧꯗ꯭ꯔꯕꯁꯨ ꯊꯧꯅꯥ ꯂꯩꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯦ꯫ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕꯒꯤꯗꯃꯛ ꯂꯣꯏꯅꯕꯤꯅ ꯀꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯍꯣꯠꯅꯔꯦ꯫ ꯃꯍꯥꯛꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯦ꯫ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯂꯤꯂꯥ ꯆꯠꯇ꯭ꯔꯕꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡꯁꯨ ꯄꯥꯡꯖꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯥꯔꯇꯤꯁ ꯑꯣꯏꯖꯔꯕꯁꯨ ꯂꯤꯂꯥ ꯁꯥꯟꯅꯅꯤꯡꯕ, ꯐꯤल्म ꯀꯨꯝꯅꯤꯡꯕꯒꯤ ꯏꯊꯤꯜ ꯐꯥꯎꯗ꯭ꯔꯦ꯫ ꯍꯌꯦꯡ ꯂꯥꯟ ꯑꯁꯤ ꯂꯣꯏꯔꯒ ꯋꯥꯔꯕ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯖꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯤल्म ꯑꯦꯛꯇ꯭ꯔꯦꯁ ꯈꯔꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯊꯥꯒꯠꯂꯛꯂꯤꯕ ꯄꯣꯁ ꯃꯌꯥꯝꯁꯤ ꯎꯕꯗ ꯃꯤꯠ ꯅꯥꯔꯦ꯫ ꯃꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯪꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯊꯧꯅꯥ ꯄꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯥꯒꯠꯁꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯒꯤ ꯃꯍꯨꯠꯇ ꯑꯃꯅ ꯑꯃꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯗꯨꯅ ꯊꯧꯅꯥ ꯐꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯥꯔꯇꯤꯁꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯐꯪꯍꯟꯕ ꯌꯥꯕ ꯄꯣꯂꯤꯁꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯦꯝꯕꯤꯕꯒꯤ ꯇꯉꯥꯏꯃꯛ ꯐꯗ꯭ꯔꯦ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯋꯥꯡꯖꯝ ꯕꯤꯖꯦꯟꯇ ꯀꯨꯃꯥꯔ ꯑꯦꯂꯤꯌꯁ ꯈꯦꯛꯃꯟ ꯔꯇꯟ ꯑꯦꯂꯤꯌꯁ ꯍꯨꯏꯗ꯭ꯔꯣꯝ ꯃꯨꯈꯥꯏ ꯈꯦꯛꯃꯟ ꯋꯥꯡꯃ ꯇꯥꯕ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯋꯥꯡꯖꯝ ꯀꯨꯟꯖꯔꯥꯖ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕꯤ ꯋꯥꯡꯖꯝ ꯑꯣꯡꯕꯤ ꯉꯥꯟꯕꯤꯒꯤ ꯃꯆꯥ 7 ꯐꯪꯖꯕꯒꯤ ꯃꯅꯨꯡꯗ 4 ꯁꯨꯕꯅꯤ꯫ ꯕꯤꯖꯦꯟꯇ ꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯋꯥꯡꯖꯝ ꯑꯣꯡꯕꯤ ꯏꯆꯜ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1963ꯇꯒꯤ ꯃꯍꯥꯛ ꯂꯝ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯈꯣꯡꯗꯥꯕ ꯍꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 1968ꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯂꯤꯂꯥꯒꯤ ꯂꯝꯗ ꯈꯦꯛꯃꯟꯗꯒꯤ ꯑꯣꯖꯥ ꯔꯥꯖꯦꯟ, ꯅꯣꯔꯦꯟ, ꯋꯥꯡꯖꯝ ꯏꯕꯨꯡꯉꯣ, ꯁꯝꯖꯥꯏ, ꯈꯦꯛꯃꯟ ꯗꯦꯋꯥꯟ, ꯆꯣꯡꯊꯥꯝ ꯒꯤꯠꯆꯟꯗ꯭ꯔ, ꯂꯩꯈꯤꯗ꯭ꯔꯕ ꯆꯤꯡꯂꯦꯟ ꯊꯤꯌꯥꯝ, ꯔꯣꯕꯤꯟꯗ꯭ꯔꯣ ꯂꯪꯊꯕꯥꯜ, ꯃꯨꯅꯥꯟ, ꯑꯣꯖꯥ ꯕꯤꯔꯖꯤꯠ, ꯄ꯭ꯔꯐꯨꯜꯂꯣ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯂꯝꯕꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯏꯕ ꯑꯣꯀ꯭ꯔꯝ ꯀꯨꯟꯖꯣꯅ ꯏꯕꯤꯕ ꯁꯅꯥꯒꯤ ꯉꯥ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯍꯨꯏꯗ꯭ꯔꯣꯝ ꯃꯨꯈꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯨꯝꯈꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯔꯣꯡ ꯅꯝꯕꯔ, ꯃꯦꯂꯣꯗꯤ, ꯑꯉꯥꯡꯕ ꯂꯩꯌꯤ, ꯄꯤꯖꯥ 2, ꯀꯨꯟꯇꯤ 7, ꯋꯥꯔꯣꯏꯁꯤꯟ, ꯁꯅꯥꯒꯤ ꯉꯥ, ꯄꯥꯔꯠ 1, 2, 3, ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ, ꯄꯥꯔꯠ 1, 2, 3, ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ, ꯌꯦꯅꯤꯡꯊꯥ ꯑꯃꯒꯤ ꯋꯥꯔꯤ, ꯆꯦꯊꯣꯏ ꯑꯁꯤꯅꯆꯤꯡꯕ ꯄꯟꯕ ꯌꯥꯏ꯫ ꯑꯗꯨꯒ ꯐꯤल्मꯗꯅ ꯏꯝꯐꯥꯜ ꯅꯤꯉꯣꯜ, ꯅꯨꯃꯤꯠ ꯂꯩ, ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ, ꯈꯨꯠꯁꯥ ꯑꯅꯤ, ꯄꯥꯔꯠ 1, 2, ꯆꯅꯨ IPS 2 ꯅꯆꯤꯡꯕ ꯄꯟꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯁꯨ ꯄꯨꯊꯣꯛꯀꯗꯕ ꯐꯤल्म 10 ꯃꯨꯛ ꯂꯩꯔꯦ꯫